ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯂꯛꯄ ꯀꯤꯆꯟ ꯋꯦꯁ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯈꯤꯕ ꯑꯗꯒꯤ ꯆꯥꯕ ꯂꯣꯏꯔꯛꯄꯒꯤ ꯂꯦꯝꯃꯛꯄ ꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯒ ꯊꯝꯖꯩ꯫ ꯃꯁꯤ ꯃꯈꯨꯝ ꯑꯃꯅ ꯀꯨꯞꯁꯜꯂꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯝ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ 8ꯅꯤ ꯃꯨꯛꯀꯤꯅꯤ ꯑꯩꯒꯤꯁꯤ ꯃꯁꯤꯁꯤꯡꯁꯤ ꯊꯝꯃꯒ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯀꯝꯄꯣꯁ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤ ꯅꯝꯕꯔ 7 8ꯀꯤ ꯕꯦꯒ ꯑꯃꯗ ꯑꯃꯨꯛ ꯁꯤꯒꯤ ꯄꯣꯠꯁꯤ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯅꯝꯕꯔ 7ꯒꯤ ꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯆꯦ ꯈꯔ ꯊꯥꯒꯅꯤ, ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤ ꯍꯩꯖꯤꯜꯂꯅꯤ꯫ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯂꯩꯕꯥꯛ ꯈꯔ ꯀꯨꯞꯁꯤꯜꯂꯅꯤ꯫ ꯅꯝꯕꯔ 7ꯒꯤ ꯕꯦꯒꯇꯨ ꯃꯁꯤ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯅꯝꯕꯔ 8 ꯍꯥꯏꯇꯥꯔꯦ, ꯅꯝꯕꯔ 8ꯀꯤ ꯕꯦꯒꯇꯨꯗ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯑꯃꯣꯠꯄ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏ ꯋꯦꯁꯁꯤꯅ ꯃꯊꯛꯁꯤꯗ ꯂꯩꯕꯥꯛ ꯀꯨꯞꯁꯤꯜꯂꯒ ꯊꯝꯕꯤꯔꯒꯗꯤ ꯇꯤꯟ ꯀꯥꯡ ꯍꯤꯡ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯕꯥꯛ ꯀꯨꯞꯁꯟꯕ ꯍꯥꯏꯁꯤ ꯌꯥꯝ ꯀꯨꯞꯁꯟꯒꯗꯕ ꯅꯠꯇꯦ, ꯏꯟꯆꯤ 1ꯒꯨꯝꯕꯒꯤ ꯃꯌꯥꯗ ꯍꯥꯏꯇꯥꯔꯦ ꯀꯨꯞꯁꯜꯂꯒ ꯊꯝꯕꯤꯈ꯭ꯔꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯁꯨꯝꯕ ꯑꯃꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯆꯥꯛꯁꯪꯗꯒꯤ꯫ ꯑꯗꯨꯗꯣ ꯑꯃꯨꯛꯀ ꯍꯥꯞꯆꯤꯜꯂꯅꯤ, ꯑꯗꯨꯒ ꯃꯊꯛꯇ ꯑꯃꯨꯛ ꯀꯨꯞꯁꯜꯂꯅꯤ꯫ ꯀꯨꯞꯁꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ, ꯑꯃꯨꯛ ꯀꯨꯞꯁꯜꯂꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯦꯒ 3-4 ꯂꯧꯕꯤꯔꯣ, ꯑꯗꯨꯒ ꯕꯦꯒ ꯑꯃꯗ 15 ꯗꯦꯖꯇꯩꯅ 20 ꯗꯦꯖ ꯐꯥꯎꯗꯤ ꯆꯠꯄꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕꯗꯤ ꯌꯥꯎꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯕꯦꯒ ꯃꯊꯪ ꯁꯦꯝꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯕꯦꯒꯇꯨꯗ ꯉꯁꯥꯏꯒꯤ ꯕꯦꯒ 2-3 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯊꯛꯇ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ, ꯍꯥꯏꯗꯤ ꯀꯤꯆꯟ ꯒꯥꯔꯗꯦꯟꯒꯤ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯝꯕ ꯑꯗꯨꯝ ꯃꯊꯛꯇ ꯊꯥꯖꯤꯟꯕꯤꯕ ꯌꯥꯏ꯫ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯊꯥꯕꯤꯔꯒ ꯊꯥ 5-6 ꯁꯨꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯀꯝꯄꯣꯁꯇꯣ ꯂꯧꯊꯣꯛꯑꯒ ꯀꯥꯏꯊꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯌꯥꯝꯅ ꯐꯖꯔꯕ ꯀꯝꯄꯣꯁ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯕꯤꯒꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯂꯛꯄ ꯀꯤꯆꯟ ꯋꯦꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯀꯩ ꯍꯥꯏꯇꯥꯔꯦ, ꯍꯣꯝ ꯒꯥꯔꯗꯦꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯝꯄꯣꯁ ꯐꯪꯕꯤꯒꯅꯤ꯫